Image Paodam in Tabini Pai Punopu, Taramno, Sabagalena, Krumjari, Masiki Maru Pauda. Fair price of automation, Chief Minister and Birenangasi, how to create. Thawal District Police Station Tarukta, child friendly police station, Sing Hando Create. Luinana, distribution of TLM kits to the persons with intellectual disabilities, Kithoram Panto Create. Mapung Eva Paung Pizari. Handak lakadoriba July thadagi hairiba beneficiary sing asina lenga ki leiriba fair price shop sing asida chalaga biometrics da kubina namlaga masagi phangpham thokpa chakthung adu phangba yagani haina chief minister nongthomam birena paumi singda phongdokre state asida lairabagi pangkai makada leiba miyamgi damakta yeliba nafsagi cheng phangi phangdi haibagi wakat kayana pumthan thanbadagi lenga asina munna khantaraba matungda fair price shop FPS automation ngasi Chief Minister na Darbar Holda Hodokre aduga Hodopadu Chief Minister na makata na haiki lenga kasina hek lakpadagi lamdamasigi mafam kaya da leiriba lekai yum da chatuna masa masada fanganna bagi pandamda thabak tawduna lakli masina maram oiraduna lenga kasina mafam aduda chalaga go to hills go to village na chingbasing scheme kaya paikhatuna mafam aduda chalaga leiramba beneficiary kaya da kanaba phangan kre Cheng Haibasi Chadabaya de Aduga Potok di Watagli, Cheng Asi Hoji Manipurda, Potok Watpada, Marketa, Fanglatre, Maramaduna, Ladiba Beneficiary Singda, Masimato Karamna. Panghangada ge Haiba Wakalonda, Lengagasina Kumna Kanaraba Matunda, Fair Price, Job, FBF, Automation, Nasi, Loans Tokibani, Masi, Loans Torabanina, Masamasana, Pariba Card, Adu, Atopa, Kanagumbana, Saraga Lotopa, Yararoi. Status of the Ladiba, Fair Price, Soap Asi. Lisangani Chahum Kungamari aduga beneficiary masingna lag Kulumdoi Lisang Marifu Taret Chamapal Nifumapal ni aduga ration card paibana lag manga lising Fumapal aduga Chatruk Nifu Nipal ni aduga Thamada Koina Yeliba Chengna Quinton Crore Amaga lag Tara Hundoi Lising Taraga Taruk Subna Kuntaga Nitwini Ahan bagi waina masih mafam tara dah hana chapner ba matungda state pumbada loina kongadau bani lenga gasina paikhan lagriba thaba gasina nahan makai miyamna cheng suna phangi phangde taunaraba du kohan ba ngamlagani mi university to be card sa ni card sa no ko ya ro mi emana mi tara ki pot ko ya ro ai ba university sina koi cash price for since sa ka Moi biometric. Aku di komengi office da kai ta riba presenti namu da ko subanya magi bijita ta ta masali siya ko ya adu na madana ko da previously adu da ko ba means man da ka case adu bi ko sa se bi na Police Constable Khallaba All Manipur selected candidate of Police Constable Civil Male 2013 batch ki matam kuina lengana appointment pidana lerambadu ngarang lengana appointment order amasung posting order pikhibadagi thasigi tarage hing nongyadagi numit nini ki total shutdown togani haina torambadu tokre Hiramasi ki matang dengan si Manipur Press Club ta pangthokpa paugi mifam amada All Manipur selected candidate of Police Constable Civil Male 2013 batch ki president Ahong Sangbam Binoyna paumi singda haiki chahi tarukta gi henna wazarak laba khallaba Police Constable singi awaba ubiduna Chief Minister N Birena kumja English ngani taraga Nepal gi December 2022 da fal lauthoki Madugi tungda thabak ase joint tawdabana maram moiraduna makhal makha kaya gi khongjang changsinkhre adubu Kanghaudana Khallaba Police Constable amadi imung manung singi awabi yengduna ngarang appointment order amasung transfer order pibire masigi damakta lenga kasebo ngamkhai leitana thagatpa phongdokpaga loinana JC na lauthokiba total shutdown gi khongjang sing adu handokle haki National Commission for Protection of Child Rights NCPCR guideline gi makhada angang singda police karino khanganaba amadi police ubada angang singda aki akhang leitanaba loinana angang singi oiba case
sing lakpada aki akhang leitana makhoi gi oiba londa phongdok chaba ngamjana bagi pandamda Thobal district ki police station tarukta ngase child friendly police station sing hangdokre Thoromaduda Manipur Commission for Protection of Child Rights MCPCR gi chairperson Sumati Bala Ningthaujam Wing Manipur gi Noni Bala Narengbam amasung Thobal gi SP Dr. S Ibomcha amadi Tongan ba Child Rights Commission gi member sing police gi makok chongba sing su saruyaki Masigi child friendly police station sing hangdokra ba sing adudi Thobal police station Lilong police station Yaripo police station aduga Nongpu Semai police station Hairo police station amasung Kongjong police station sing ni Thobal police station sing da pangthokhiba ngasigi child friendly police station hangdokgi mapung oiba thoramda Thobal gi SP Dr. S Ibomchana haikibada angang sing oiba police case lakpa matamda angang sing da police ubada akiba thagatpa yahondana makoi gi phongdok ningba sing adu chingnaba leitana masagi marolda paudam jaba ngamnaba amadi makoi bu hena care lobinabagi pandamda ngasigi station sing asi hangbani haiki Thoramadu da saryakiba MCPCR gi chairperson Sumati Bala Ningthaujamna phongdorpada angang sing da angang singbu ngakpi senbiba aduga makoibu thagwangna thambiba amadi fajana yengsinbiba gi pandamda amadi police station singda case amaga mari leinana lakpa angang singda aki akhang pohandana naba child friendly police station ase hangdopagi maramni haiki Jawaharlal Nehru Manipur Dance Academy sinduna ngarangdagi chatharakhiba celebration of Rath Jatra kang kumhai ngasi loishinkhre Academy asigi mandapta pangthokhiba ngasigi kumai loisinbagi thoramda Manipuri Sahittya Parishad ki President IS Kangjamna athoiba mitung amadi Jain Manipur Dance Academy gi visiting guru e Chawalna thorama puoiki ngasi loisinbagi thoramgi manongchana nupa pala nupi pala na Jayadev chongbaga loinana academy gi mairoi singna chali chakki Masigi kunai asida leiriba mama mapa weba singna macha singda lotuna leiriba talent khangna aphaba lambida punaba honagadabani haina Kafen PD Minister Karam Shyam Singana phongdokre aduga ngasi Major Khulda leiba Manipur Press Club da Relief Center for the Welfare of Differently Able Person Manipur Sarkar gi State Commission for Personnel with Disability ga kusamna duna pangthokhiba distribution of TLT kits to the person with intellectual disability ki thoramda athoiba mitunglen oina saruk yaraduna minister na wafamasi phongdokhibani minister na makha taraduna aikoi mioibada khwaidagi darkar oiba asi mina mibu nungsiba aduga minungsi aduguni aduga society asida leiminari ba aikoi khudingmangna amana amagi mateng pangnaduna nungsi chanana himinaduna chawkhat lambida sangsinaba honaminasi ngasi aikoi gi irakta leiriba Mimanadraba mioy sing asi minung siga loinana makoi busu aphoba lambida punaba honasi mama mapa oibsing nasu makoi da leiriba talent sing adu khangnaba matiksa aba mi amamam ohenaba honabiyo Thoramadu da Manipur Sarkar ge State Commissioner for the Disability Dr. R.K. Kumar Singha MD Manipur Sarkar ge Social Welfare Department ke Joint Director Banti Singha Konthaujam NIE PID aduga Sikandrabad ke Assistant Professor Pediatrics Dr. J. Mary Anurupa aduga NIEPID Hyderabad ki lecturer in occupational therapy Mukesh Kulkarkishan aduga NIEPTB ki regional center Nabi Mumbai ki lecturer in special education Rabi Prakash na mathang sina thoromapu amasung akhanaba mithung sing oina saruyaki Sigalloina Diluina si Amukto Wikrimba Mawonga under the Hanover Kamela Matunda 10 Krava Eroti Manunda 80% of boys 1,500 the Pidna a number of Matin Pang Honor say see young humanity to Wakalunda Lenga Evolution Bakaraki at the Mianda period Kudolne. Manipur Miyamgi Yamna Marway Balambi Mawariba National Highway 37 gi Jiribam Dagina Kaitel Manbi Fawgi Lambiasi Chatoksa Sinda Yamna Kudong Tiningai ni Haina National Highway 37 Surveillance Committee Jiribam to Kaitel Manbi gi Chairman Singaru Longdang Maina Fongdokre Masi Major Khulda Leiba Manipur Press Club da Pangchokhiba Pawgi Mifamatuda Mahamakha Taraduna National Highway 37 gi Jiribam to Kaitel Manbi gi Sarubasi Lambigi Nakalda site clearance tawdaba
Jio amasung Airtel gi company na lambi gi nakalda line fumbagi tawkhai khibagi saru adu ningthina semjindaba nongju bantha sida landslide toba mafam singda paisinduna leiriba nung lebak sing lokthok duga pole hole ningthina Mansindaba amadi mansillabasu nonganbaga kaiba sina maram moiraga accident thokbagi chang yamna wangle maramaduna ngasidagi numit 3 ni gi manungda National Highway and Infrastructure Development Corporation Limited na ningthina samjin bitrabadi committee asina makhatana akan makhongjang kaya sangsilagani maduda afafatagi daita khudingma corporation amasung Manipur sarkar na daita pugadabani haiki Mayorol dagi akhoi ipai puna thambiram laba nat culture tradition drama philosophy sing aikoina manghandana thamba haiba se akhoi punamaki ithodangni hairiba sing ase yokhanaba khonabada loriba thodang chawi wafama sing ase sanamai inat lining loina silona punbalob silal linkhatkiba chahi om subagi kumon palan thoramda Manipur ge Art and Culture Minister L. Jantakumar na phongdokre ase lamyan masanglen da pangthokpa Thoromaduda Art and Culture Minister L. Jantakumar na athoiba mechunglen silal ge lising purel ningthauzam ningthem jauna thoromapu oibaga loinana Lerotel Gram Panchayat ki Pradhan Salam Kumar na khanaba mechunglen oina sarukyaki silal ge ahum suba kumon palan thorongi manung chana lekhidraba silal ge member singi mafamda ikai khumnaba utuna leisu katki Culture haiga kai gumbin to in haiba taragadi culture isi ngasi khoi khunai amada madugi civilization gi salon chat ki wam tabi wakan khan ngamba lai amani adam yan masakamadu civilization ko Jennings ki akoibada Pharmacy Family Basingi Association Jain Hospital Pharmacy Association amadi Blood Bank and Transfusion Unit Jennings na State Blood Cell National Health Mission Manipur gi support ka loinana sinduna ngasi Jennings da voluntary blood donation camp ama pangthokre ngasi blood donation camp pangthokpa duga mari leinana Jain Hospital Pharmacy Association gi General Secretary Ningthauzam Jagatip na hai Association asina sigumba voluntary blood donation pangthokpa ngasi ge siga tharaga ahum mari rak sure masi I darkar leiba anabasingda mating pangba ngamnabagi pandamda pangthokpani Association asigi member marifu rom leibagi manungda EP bayaba yadaba khangdoklaga mioi yangkhai romna EP nanaba pandam thamli haiki Hairok Block Congress Committee ki President Thoksom Ranjana Haikre tha sigi tang tareta Hairok Kendra da Board amadi Council na pangthokpa parikya da Kendra sigi mag yamna phanglakiba mahiroi singda Meritorious Award pibagi thauramama Hairok BJP Mandal na silaga pangthoktuna certificate sing piki Certificate aduda Education Director Kiran Kumar na sahi tawi aduga mahak masamak thauramadu sarugyaki All India Service Conduct Rule 1968 ki article mangagi matungina government ki service tawriba mioisingna political party amataga mari leinaba yade haiba yauri wafama singa se press club ta pangthokhiba paugi mifama mada Ranjan na phongdokhibani mahana makha taraduna Kiran Kumar masa se haiba conduct rule ase Pabitra Brana Tragana BJP na namduna force season naraga involved to Libra Habado Mahana Sengdokadabani Natrabadi Angang Singi Wakal Lana Chaki Gadauri Asigum Lava Lana Saki Gadavatava Thoram BJP na Tohoning Haiki Thoromaduda Jedio Tawal Susaruyaduna Daistapamki Makoya se service conduct rule Kangdaba Mali Matau Karamna Function adu Saruyaki Bano Hainasu Sengdopi Haiki Towal District ki Lerongtil Ningel Gram Panchayat na Wildlife and Biodiversity Conservation Committee WBCC Manipur ga kosam na duna ngasi Gram Panchayat sige manung chanba kakmayay panthoibi laikolda uchara sing thabagi campaign chathakre ngasi gi tree plantation campaign aduda Lerongtil Ningel Gram Panchayat ki Pradhan S Ichobi Leima Pradhan gi nominee S Kumar Meitei Upa Pradhan and Jogen Ward Member Ichan Devi WBCC ki Secretary General Ningthauzam Romesh amadi Gram Panchayat asigi miyam amasung WBCC ki member sing so sarukyaki tasingba ngami singidamakta Manipur Cooperative Bank ta lakpiu ngami gidamakta thonglaw na hangduna thamli haina Hanthem Subhash Singh Director of Agriculture Government of Manipur na ngasi 18 suba Fish Farmers Day ki thoramda phongdokre
ngasi lamphel da leiba directorate officers na sinduna directorate ki hall da pangthokhiba thorom aduda athoiba mithunglen na warol piraduna mahakna hai haujiti paliba sarkar na so ngami singi damakta henba mityeng changle aduga henna pothok puthokna na ba ngami singna akhang hai sing tana bachumi haina mahakna phongdokhi Dr. I. Megachandra Singh, Joint Director, ICAR, NEH Region, Lamphel, Basuda Devi, Principal Scientist, ICAR, Lamphel, Amadi, Vidyarani Ayekpam, Director of Fisheries na Akanaba Mitunglen, Amadi, Thoromapuena, Serbiaki. Masigi Thoromaduda, Kwaidagi nga yamna puthokpa ngami singda pungning thawatpoina manasingsu yentoki. Ngasi ayu pung 10:30 taba matamda Manipuri Brahman Mahasabha Central Committee MBMCC Sitibala Kasar amadi Manipuri Brahman Mahasabha Zonal Committee MBMZC anina punna sinduna Kasar Sonaigi Berabag Part 3 da leiba Sri Sukdev Sarmagi Sri Hari Mandapta Sri Jagannath Dev ki Chariot Festival 2019 ki thorom pangthokre ngasi ki thorom aduda Ashwini Kumar Sarmana Kritan mapu oiduna thorom pangthokhi loinana chandan seba phanglaba matungda maira chukhatuna thorom hodokhi Chahi khudingi Manipuri Students Federation MSF District Committee juri bam sinduna pangthoklakliba class 9 amadi class 10 ki special summer coaching class loisinbagi thoronga loinana Lairik Foba Satra Satri Singda Manamathum Singh Yantopagi Thoramama Ngasi Juribam Municipal Council JMC Community Center Juribamda Pantokre Thoramaduda K. Sarat Kumar Vice President Manipur Food and Industries Corporation Limited Government of Manipur Atom Rajiv Meitei President MSF DC Juribam and Milan Meitei President MSF Headquarter Mutum Maipaksna Mangang President Azuka S. Susila President AJMP Amadi Jurembam Sanjib Maite Advisor MSU Juribam District Committee na mathangsina thoiba michung thoromapu amasung akhanaba michung sing oina sarugyaki thorongi sarwama oina bosem kosem amadi CBSE na loba exam singda Juribam gi oina ma khwaidagi yamna phangba makok mathang sing taraklaba mahiroi sing amadi mahiroi sing bo lamjing lamtak piriba oza sing so ikai khumnaba utpo oina manamatum sing yenthoki Kurai Kendra gi miyang gi cheng chakthong hek phangriba makai mangna thangjiluba khongthang handokloi haina Kurai Kendra gi MLA L Susil Brona haikre Kurai Kendra sigi contractor na chalaibani haiba new chekon dalaiba haiba any enterprises da cheng lonana ba thibagi matangda MLA na makhata na haiki Kurai Kendra gi miyam na sel khaijil naraga ngase contractor gi any enterprises thibada phangdre ngase ayu angan badagi workers sing na thirubada su phangba ngam khidabane masina takpadi contractor ase oidaba padaba ngangba kana gumbana insilaga pangang ngangba mini maram asina contractor na oidaba ngangi haiba se Kurai Kendra gi miyam amadi Manipur gi miyam na khangbiro Kurai Kendra khaktada cheng phangdrabani na Kurai Kendra se hanthana yengle haiba se takle maramaduna Hariba contractor ase machin thiba oidaba ngangba dinga asiga amadi kanagumba miyoigi marumda ngangbani haina lawi maramaduna Kurai Kendra gi cheng phangdriba makai mangna thangjiluba khongthang sing adu handokloi haiba ase mangna firebni aduga maramaduna hariba contractor ase kadaidagi no haiba du thidopana miyamna mateng pangbiyu aduga contractor ase hek phangbaga mahakpu faraga aini mitengda chayak pigadabani Cheng Chingbagi Matangda Gari Amata PD Hariba Maran Lairaba contractor Asigi Gari Ama Fauba Legidrabra Hangladuna Maki Matakta Lenga Asigi Minister na Midyeng Changpam Toi Hainasu Mahana Fondoki. Hoji Lady Base Fair Price Soap Agent Kungatari ni Aduga Mahana Pikalag Libase La Kuntaruk Lomni Masi Tha Tara Dagina Kun Lom Dagini Haina Pai Hari. Nakalamaromda cheng phangdaba amadi mangbagi watu ki matangda Kurai gi JAC na LJP gi wafam yaningda phongdoladuna ngasi Kurai gi JAC na chengdorokli JAC against the bomb blast ek Kurai sajor lekai na sindona Kurai AC gi MLA Susindro gi yumda pangchopa paugi mifam amada JAC gi convener CIH Usarandana haiki National Food Security Act napsa haibasi kumja English ngani tarahumdoida lengangna lairaba miyamgi damakta haudokiba yamna fazaraba ek amani maragasida LJP gi senior spokesperson amana Kurai Kendra mathong khuktabani aduga
MLA na drama sanare haina tare adubo LJP gumba party asina wathokasida punging lupsin basi laibak chibani political party ama oirabati political party ama oina dumak leibiyo cheng piba ngamdaba mari leinaba minister da oina karigi cheng piba ngamdribano haina hangbiyo cheragasida contractor aduna ngangliba aduga LJP gi spokesperson ngangliba wafam manabagumna tawi hauji contractor thiba khangdre aduga cheng chingthok sin tauba contractor amana kaya qualified oidana MLA da napsagi cheng maramda wahang hanglibano haina su hangli Bengun Higher Secondary School Mayang Imphal gi School Management Committee gi convener Singsaba Chobana Hai Bengun Higher Secondary asi Higher Secondary gi thakta hek on badagi ngasi fawda chemistry gi oja amata tharaktri hoje chemistry amadi MIL gi oja sumai leitri adubo school asi gi principal amadi committee gi convener singna kanna hona duna SSA gi oja amabu chemistry tabi nabagi damakta utilize toraki madudagi aikoi yamna nuaijaki adubo ikhang khangawdana July tang manga da order thokuna tha manga khak leramlaba chemistry gi oja sibu Phawitek High School da utilize tawkre order si kapiona dragana chemistry gi lecturer amasong award poja sing atubo matamda haibadi lagliba tang tara manga fawgi manungda tharaktragadi student union amadi club organization singapore laga makhal makha kya gi khongjang sing changchilagani wafoma singasi Manipur Press Club ta Bengun Higher Secondary School mayang Imphal amadi school asige students union ga pullaga pangchokpa pawgi mifam amada school management committee gi convener chingsaba sobana phongdokhibani mahana hai government ki school fagarhan se hairaga oza leitragadi matau karamna fagarhan bangamgani hiramasida lenga ki akanba mijeng changbiduna sothana leiriba Bengun khungangi amata ngairaba higher secondary school bu school fagarhan sigi saru yahanbiyo haiki Minor Irrigation Department ki employees singi thamapal ki area ramadi chahi ama salary pithoktana leiriba se pithokpiyo haibadabida ngase All Manipur Minor Irrigation Department Employees Association Lampel Partner Sinduna Minor Irrigation ki office complex ta wakat mifam phamkre wakat mifam aduda saryakiba department ki Employees Association ki General Secretary Heights Baleswar na hai Thamapal ROP Pidabana leiriba se PBO aduga simisingi kusuman matbigano achaw sang singna employees singbu mache tanaba sinbigano department asigi mapi mapane haraga sinmi singi hak kanbibagi mahutta sinmi singi hak matbibadagi association asina ngasi wakanmi pamphambigi khongjang asi changchen bane adubo hauji ki oinadi Lebaki oiba ikang mayong nabagi tanja oibanina ikang gamari leinaba simisingdi lakliba tang kunmari fawbada komtholaga mathang numit July gi kunmanga dagi di thama palgi area gi senpham phangdriba fawbada makhal makha kaya gi khongjang sing changchen gani haina phongdorkli All Manipur Muslim Organization Coordinating Committee Amoko ki President SM Jalana Hai Committee asi thau puriba singna thau pubagi matam loirabana ngasi committee asi dissolve tawre maram asina committee gi letter head na chingba sing asidagi anauba committee assembly ba phawbada chanaroi amadi masigi thabak thorom sing chu leblagani haina ngasi hata da leiba amoko ki office ta pawmi singa unabada SM Jalana phongdoki mana hai amoko ki anauba thau puba sing khanduna Committee semnabagi form committee gi office amadi website ki kuthang degi lobya kani hairiba form asi mathang tha August ki tang 15 phawgi manungda pisingadabani nakalamaramda laliba August ki tang 15 da committee asige banner makada general convention amasu pangtholagani haina SM Jalana phongdorkli Congress MLA ani naso Karnataka speaker da pham thatolagani haina che pisin khibadagi chahi amarom faraba Congress amasung JDS ki lungchung sinaba government hingnabagi lambi henna lusilakli MLA ani MTB Nagaraj amasung ke Sudhakar tharaga rebel singi masing tarataruk sukre Nagaraj na haiki bada maha politics sanabada ogle amadi public life tagi pothaba pamle maha minister ga amata pamjadre haiki Sungsinaba government asi kaidana ba haiduna Mumbai gi hotel amada camp tawduna leriba rebel MLA sing adu unaduna DK Sivkumar na kanna themba honari hai Sel lona thamjinbagi maralda RJD chief Lalu Prasad Yadav ki macha Mishra Bharti gi mathakta enforcement directorate ED na supplementary charge sheet ama file tawkre
charge aduda company kun yauna maral Later sing kuntra mangagi ming pali. Individuals tara mangagi manungda charter accountant Nepal yauri aduga charge adu special judge Arun Bhartwada special public prosecutor Atul Tripathi na file tobani. Surendra Kumar Jain amadi Birendra Jain gi farmhouse da raid tauki aduga Jain brothers da lupa lakh maudra pirambagi maralda charter accountant Rajesh Agrawal su phakre Jain Machin Manau Rajesh Agrawal Masung Mishra Bharti gi Mapuroibana sel losin no thamnam bagi maruiba miyoi singni hai Aroibada maroi pau umhana pijari Fair Price of Automation Chief Minister N Biren ngasi hodokre Thawal District Police Station Tarukta Child Friendly Police Station sing handokre Loinana distribution of TLM kits to the persons with intellectual disabilities ki thoram pangthokre Masih namak tadi mes Paodam loisinjari miyambu muhanna khurumjari